Amit Shah Imphal da Lakkadouri Pawasi ngasi nungthil phongkiba pandam pawsedagi laukhachabane. Union Home Minister Amit Shah tha sagi taraga manga da state asida laktuna Lok Sabha mikhalgi bot khomgadori haire. Chayol asida Assam da election rally amasung road show saruk yaruraba matung Union Home Minister asi Tripura amadi state asida mikhalgi bot khomba amuk lakadabane. BJP gi maruiba mikhalgi campaigner amasu oiriba Union Home Minister asina Chaisat taraga mangada Imphal da nungthil pung ahum taba matamda Thunglaba matung hapta kangjebung da pangthokadaba election rally da wangangani haire. Khongsat asida mikhalgi campaign da saruk yabada natana security gi section thaurangi matangda su yengsingani haire. Panba yabade April taraga mapana masung kunga tarukta tangka kani thongna pangthokadoriba taraga ni pan suba Lok Sabha mikhal asigi damak political party amatana BJP na pangthokadoriba election rally asigumna haujuk phawbagi oina pangthokpa leitre. Kuki Militant Singa Kapnabagi Thoudokta Khul Ngakpa Sokle Pawasi ngasi nungthil phongkiba pandam pawsedagi laukhachabane. Thoubal district ki manung chanba hairoktagi kilometer nifurom changsilaga leiba Tengnopal district ki masi police station na konba Gianjang Kuki village ta ngarang numidangdagi Kuki Militant amasung Meiteigi Khul Ngakpa Singa gi marakta ngasi nungthil phawba kanba mawongda khuthokna khre khuthokna baduda Meiteigi Khul Ngakpa Sokle Kuki Singi marakta su asogapan yauramba yai haire. Press na fangba pauda Lok Sabha mikhal naksilakpaga iroinana matam khara irang lepluraba amade nongmai makhol tarudraba matung khangauda ngarangi khuthongna bagi thogdog adu thorakibane. Ngarang numidang wairam pung 3 minute 30 rom tabadagi nakal anigi marakta nongmai kapna badu haurakibane. Nongmai kapna bagi thogdog aduda Soklaba Meiteigi Khul Ngakpa adudi hairok part 2 dagi James Ningthojam chahi kunga mari apokpa en Rajib kawe. Maki yet thangba puksepta nongmai maruna panduna nangal da phawdokhe Soklaba James Imphal gi Raj Medicity da puraktuna laikana re Thoudok adu da topa Khul Ngakpa miyoi ani amasu minor oina sokhi haire. Pawgi lekhun amagi matungin na ngarang numidang pung 3 minute 30 rom tabada apaba makhalgi nongmai paiba Kuki Militant chamarom hairok maikei tamna lakhe. Makhoina lakpagi lambi da ising thingbi haina khangnaba mafam amada Meiteigi Khul Ngakpa singa thengnabadagi khuthongnaba haurakibane. Ahanba khuthongnakhraba matung numidang pung 12 dagi hauduna ahing pung ama taramdai fauba akanba mawongda nakal anigi marakta nongmai kapnakhe. Nongmai kapna baduda Kuki Khutlai Paibasingna marakta su chauna sogapan nanglamba yabagi Chingnaba lei haire. Mafam aduda ngasi ayuk pung 8 lom taba duaida Manipur Police Commando gi kangbu changsinaba honabada amuk khuthongnaba haurakhe. Haujik mafam aduda marakta nongmai kapnabagi makhol tanare. Khuthongnariba khul asida Assam Rifles ki kangbu amasu post hangduna leibani haire. Amaromda ngarangdagi haurakiba nongmai kapnaba sina maram oiraga khunjasing mafam adu thadoktuna lanjenaba yaunare haire. Panba yabadi Prime Minister Narendra Modi na BJP na luchingba center laingakna matam sana meeting changbadagi Manipurda ingtha tapthaba purakpa ngambani haina numit kharanigi mamangda phongdokpa leikhrabane. Pallelda leiba Meiteigi sawmill lama Kuki Khutlai Paibasingna Tumna mai Thadoklamle Chingnaba taruk Fagatle. Pawasi ngasi nungthil phongkiba pandam pawsedagi laukhachabane. Kaksing district ki Pallelda Aimol Chatpagi lambida leiba Meiteigi sawmill lama Kuki Khutlai paibani Chingnabasingna maina Tumna Thadoklamle. Loina thogdog adu da senaramba yai haina Chingnaba Kuki taruk tongan ba khusu Khutlai kayaga loina na fare. Mai chakpagi thogdog adu ngasi nongalamdai pung 2 minute 30 rom taba matamda thokibane. Mai chakraba milladu Pallel maning laikai mutum Rabi Chandra kauba miyoi amagi nei. Mai chakpa duda milgi mechin sangamade u yauna lupa lak ni furomgi polam sing tumna mai chakre. Mai chakpagi pawadu tavaga kaksing fire service ki kangbu changsin mai adu muthanana bohonarabasu ngamdavana milladu tumna chakre. Amarom da mai chakraba matung milladugi akoibada kaksing district police Tengnopal district police BSF amade Assam Rifles team na thiba hummagi thabak sathake. Thiba humbadu da Kuki Singi bunker kaya lairambagi mathakta miyoi taruk amasu tongan ba khusu Khutlai kayaga loina na fagatke. Ngasigi thiba humbadu da fagalaba polam singadugi manungda double barrel ama single barrel mari local made pampi gun turret chaka ani panba gari macha mari kapa yariba nongmai maru kaya yaure. Fagalaba polam singadu Tengnopal police station da khusinakre. Panba yabadi mai chakliba mafam adu kunga taruk sector Assam Rifles ka nangnabagi mathakta lambi adu Assam Rifles na State Force amata changandana lakibane. Adubu ngasi operation chathaba matamda AR na ngagliba mafam amadi BSF ki post mayada hairiba Kuki Khutlai Paibasingna adu bunker kaya saduna leramkhibane. ST demand maram chai
Bimol Akoijam Pawasi ngasi nungthil phongkiba pandam pausiedagi laukhatchavani. Scheduled Tribe Demand Committee Manipur SDDCM na Meiteigi ST list chalannabagidamak taliba demand asi. Maram chaba tawpham thokpa demand ni haina Inner Manipur Parliamentary Constituency da Congress ki mirep oiriba Dr. Angomsa Bimol Akoijam na phongdokladuna demand asi fangnaba ngamba thakta wanagani haina thajaba pikhrei. SDDCM gi mihut kangbu amaga kaisamthongda leiba mirep asigi yumda hakthengnana unabada Dr. Bimol na phongdokhibada Mitei furubasi tribal nati haiduna irang asidasu atopa miyoi kharana aranba miyengda yengbiba made misang leitabadawna tawribasi thoktanaba constitutional protection lauraga ST list chalan baibasi yamna tangai fadaba thabak amane Mitei sing ST list chalan ba mathautai haibasi mahaki oinade hanadagi haiduna laklaba wafam amane Mikhalda mai pakpa paktaba thidana demand asi fangnaba mari leinaba singda taksingani haikhe loinana lamdam asida khundaminariba singi marakta Atopana singsep tharakpada changdana ba ikhoi masel wari sanauba mathau tai Mitei singna taliba demand asida kananasu thingpham thokte haikhe Emotionda Chatpagi Mahut Thokliba issue asi Ningthina Khanglaba Tungda bot Thadahanninge Chief Minister Pawasi ngasi nungthil phongkiba pandam pausiedagi laukhatchavani Manipurgi hawjig oiriba phibam asida miyamna Emotionda Chatpagi Mahutta Thokliba issue asi Ningthina Khanglaba Tungda bot Thadahanninge haina Chief Minister N Birena phongdokhrei Wapam asi ngarang kaisamthong BJP mandal na senduna kaisamthong elangbam laikai leiba BJP gi spokesperson elangbam Johnson gi yumda pangthokiba BJP gi mifam amada Chief Minister na phongdokhiba nei thauram aduda wangangladuna CM Birena hai haukiba chahi gi May 3 dagi thorakiba irang asi matau karamna thorakiba no haibasi miyamda chamamnaba leibadagi aranba lambida chatkhidana miyambu achumba maikeida lamjingnaba honaduna lakle chamamna duna leiriba ima ibel ahallaman amade naharol singbu Punna wakhal taminaba made achumba maikeida chaminananabagi pandamda haukiba tha kharagi mamangdagi Chief Minister gi bangloda miyamga unaba haukibani haiba wafam phongdokhe loinana thauramadu tenkhiba miyamda CM na Manipur na hojik thengnariba issue asigi matangda wakhal loksing oiba wafam kaya su phongdokhe thauramadu saruk yakhiba BJP Nagaland Pradesh ki President Temjane Imna made Manipur amasung Nagaland ge in charge Abe Kumar Giri na handak pangthokodoriba Lok Sabha mikhal asida Miyamna BJP sawatpinaba wafam thamkhe ZUF ki kedarama kaptuna hatkhrei pawasi ngasi nungthil phongkiba kangla pausiedagi laukhatchavani ngarang nungthil pung 4:30 rom tabada Kangpokpi district ki New Kaithel Manbi police station gi manung chanba nungang kabui khul hairaga khangnaba chupun kabui khul da sakhangdaba khulai paiba miyoi kharana imungda leiba miyoi ama chingthoklaga nongmaina kaptuna thamlamle haire Thaudok thokpamdagi fangba pauna hairibadi laikhidraba miyoi adu None district ki manung chanba Dolang siru khuldagi Phunglai nur siru chahi nifuga mangane mahak ZUF ki kedar ni haire amaromda mahak kaplamli ba miyoi sing adu NSCN IM ki kedar sing oiramgani haina thajanare pawasina makha taribadi NSCN IM ni chingnaba sing aduna laklaga Rongmai Naga Youth Organization Manipur gi nungang Chuangphun village ta leiba yumga punbo office amagi imungdagi sing thoraklaga Masagi mayumgi manggol magtada kaplaga halamkhibane mahaki ngaksam amasung puksepta nongmai maruna pankhibagi mafam lei mafam aduda New Kaithel Manbi gi police team ama laktuna asi bhaksang adu lakhotkhre loinana misi asigi matangda case amasu register tawkhre haire